ꯉꯁꯤꯒꯤ ꯏꯂꯦꯛꯇꯣꯔꯦꯜ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯣꯐꯤꯁꯔ ꯅꯠꯇ꯭ꯔ ꯐꯣꯡꯕ ꯅꯨꯃꯤꯠꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇꯁꯨ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯕ ꯅꯦꯁꯅꯦꯜ ꯁ꯭ꯇꯦꯠꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯁꯤꯒ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯑꯃꯁꯨ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯇꯧꯖꯈ꯭ꯔꯦ ꯑꯗꯨꯒ ECIꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ इलेक्टोरल रोल से पोलिटिकल पार्टी कॉपी पीजख्रे स्पेशल समरी रिविजन होगदौरीब स्पेशल समरी रिविजन से शेड्यूल है करम फॉर्म थाजन चिंब कना फॉर्म थाजनगनी मैम से पोलिटिकल पार्टी शेयर तौजख्रे समरी रिविजन से हौरे लास्ट डेट ऑफ फॉर्म सबमिशन से एप्रिल की तांग कुन मरी फाउगी वोटर चंब यारब एलिजिबल चही तरह निपाल अपुंग फारब इंडियन सिटीजन तदुगी असेंबली कंस्टिट्यूएंसी ऑर्डिनरी रेजिडेंट मियोइसिंगसिना फॉर्म 6 की खुथांग फॉर्म थाजिनब यागनी मीडिया की खुथांग अपील तौजरी कनागुम्बा करेक्शन तौनीबा लेरगदी मदुसु फॉर्म 8 थाजनब यागनी अतोप अतोप केंद्रदगी तदुबिदा शिफ्टिंग तौबन चिंबा यौबिरगदी मदु फॉर्म 8 थाजनब यागनी कनागुम्बा पर्सन विथ डिसेबिलिटी लेबिरगदी हाइलिबा वोटर्स असिनसु मागी इलेक्टोरल रोल पर्सन विथ डिसेबिलिटी नी हाइबसी मार्किंग तौननबगीसु फॉर्म 8 थाजनब यागनी कनागुम्बा वोटर कार्ड लौबीनिंबा एपिक कार्ड लौबीनिंबा लेरगदी मदुसु फॉर्म 8 की खुथांग फॉर्म थाजनब यागनी करीगुम्बा लेखिदबा थोकलबा नत्रगा तदुगी केंद्रदगी शिफ्टिंग तौगरबा थोखरबा हाइब मियोइसिंगसे लेबिरगदी मदुसु फॉर्म 7 की खुथांग इलेक्टोरल रोलदगी डिलीशन तौबा कथटबा तथोकबा मसिसु हाइब समरी रिविजन असिगी मनुंगदा पांथोकदब एक्सरसाइज एक्टिविटी मरम हजिक इलेक्शन कमीशन ऑफ इंडिया होगा तांग कुन मरी फाव पांथोकदौरीब स्पेशल समरी रिविजन तदुगी असेंबली कंस्टिट्यूएंसी की पांथोकदौरीब एक्सरसाइज वोटर चनिंग वोटर चंदीब फॉर्म 6 थाजनबीब तोान तोान केंद्र शिफ्टिंग तौबगी कंडीशन सिचुएशन लेबिरगदी फॉर्म 8 थाजनबीब लौथोकनिंग कथनिंग लेरगदी फॉर्म 7 थाजनबीयु हाइदना अपील तौजरी मसिगा इरोइनना तदुगी असेंबली कंस्टिट्यूएंसी की बेसिक फैक्ट हाइतारे खितंग थमजगे क्वालिफाइंग डेट से एप्रिल की तांग 2025 मसिगा ओइगदी मसि फावगी मनुंगदा अखोना होंजरिबा इलेक्टोरल रोल असिदा अपुनबा वोटर मसिंग असि लिसिंग निफु तरेट का 783 लेरे मसिगी मनुंगदा नुपा वोटरना लिसिंग कुनमरी निफु निपान नुपी वोटरना लिसिंग कुनुमदोय 709 थर्ड जेंडरना केंद्र थर्ड जेंडर लेते इलेक्टोरल रोल्स लेरी सही 19 18 यंग वोटर्स अनौब वोटर्स लिसिंग चामा 53 लेरे इलेक्टर पॉपुलेशन रेशियो पॉपुलेशन बेस तरह खोप रेशियो 39.7 ले जेंडर रेशियो नुपा लिसिंग नुपी मसिंग चमापन 93 केंद्र से पोलिंग स्टेशन मसिंग 34 लेरे समरी रिविजन फॉर्म थाजनबसे ऑनलाइन ऑफलाइन थाजनब याय करीगुम्बा ऑफलाइन थाजनबीगे हाइरगना BLO की खुथांग थाजनबीरसु याय ERO डायरेक्ट वोटर्स थाजनबीरसु याय करीगुम्बा ऑनलाइन थाजनबीगे हाइरगना voters.eci.gov.in वेबसाइट थाजनब याय वोटर हेल्पलाइन मोबाइल एप्लीकेशन मोबाइल एप्लीकेशन ऑनलाइन फॉर्म थाजनब याबगी खुदोंचाबदु लेरी एक्सरसाइज थाजनखिबा फॉर्मसिंग चवेल खुदी कना कना फॉर्म थाजलई CEO मणिपुर वेबसाइट अपलोड तौजगदौरी इरोइनना डिस्ट्रिक्ट इलेक्शन ऑफिसर सेनापति की वेबसाइट DO सेनापति की वेबसाइट थाजलखिबा फॉर्मसिंग डिटेल्स अकुप मरोलसिंग DO की वेबसाइट थागतजगनी इलेक्शन कमीशन ऑफ इंडिया पाइखटपा
ꯃꯄꯨꯡ ꯑꯣꯏꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯃꯜ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯃꯦꯖꯔ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯤꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯚꯣꯇꯔ ꯂꯤꯁꯇ ꯌꯥꯎꯕ ꯃꯤ ꯑꯃ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯅꯤꯡꯗꯦ ꯃꯁꯤ ꯀꯛꯀꯗꯕꯅꯤ ꯌꯥꯎꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒꯨꯝꯕ ꯂꯩꯕꯤꯔꯒꯗꯤ ꯃꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯄꯤꯜ ꯆꯠꯄ ꯌꯥꯏ ꯑꯄꯤꯜꯁꯤ ꯑꯩꯈꯣꯏꯒꯤ ꯀꯟꯁꯔꯟ ꯗꯤꯁꯇ꯭ꯔꯤꯛ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯔ ꯆꯠꯀꯅꯤ ꯑꯗꯨꯒ ꯁꯦꯀꯦꯟ ꯑꯄꯤꯜꯅ ꯑꯩꯈꯣꯏ COꯗ ꯂꯩꯒꯅꯤ ꯑꯗꯨꯅ ꯑꯁꯨꯝꯕ ꯑꯄꯤꯜꯒꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯕꯤꯖꯟ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤडियाꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯍꯥꯛꯅ ꯍꯥꯏꯕ ꯑꯄꯤꯜꯒꯤ ꯄ꯭ꯔꯣꯕꯤꯖꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯒ ꯂꯩꯔꯤ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯍꯥꯛꯅ ꯃꯤडियाꯒꯤ ꯈꯨꯠꯊꯥꯡꯗ ꯚꯣꯇꯔꯁꯤꯡꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯁ꯭ꯄꯦꯁꯦꯜ ꯁꯝꯃꯔꯤ ꯔꯤꯚꯤꯖꯟ ꯇꯥꯡ 24 ꯐꯥꯎꯕꯗ ꯆꯠꯊꯒꯗꯧꯔꯤꯕ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤꯗ ꯑꯔꯣꯏꯕꯗ ꯑꯩꯍꯥꯛꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯁꯤ ꯚꯣꯇꯔ ꯆꯜꯍꯧꯗꯕ ꯑꯗꯨꯒ ꯆꯍꯤ 19 ꯃꯄꯨꯡ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯣꯔꯝ 6 ꯑꯁꯤ ꯀꯟꯁꯔꯟ EROꯗ ꯅꯠꯇ꯭ꯔꯒ BLOꯗ ꯑꯣꯟꯂꯥꯏꯟꯗꯕꯨ ꯑꯣꯏꯒꯦꯔꯥ ꯑꯣꯐꯂꯥꯏꯟꯗꯕꯨ ꯑꯣꯏꯒꯦꯔꯥ ꯊꯥꯖꯤꯟꯕꯤꯅꯕ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯌꯨꯝ ꯍꯣꯡꯈ꯭ꯔꯕ ꯃꯐꯝꯗꯨꯗ ꯂꯩꯇ꯭ꯔꯕꯁꯤꯡꯒꯗꯤ ꯐꯣꯔꯝ 7 ꯊꯥꯖꯤꯟꯕꯤꯔꯒ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗꯒꯤ ꯂꯧꯊꯣꯛꯄꯤꯌꯨ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯁꯤ ꯌꯥꯝꯅ ꯄꯤꯌꯣꯔ ꯑꯣꯏꯕ ꯃꯌꯦꯛ ꯁꯦꯡꯕ ꯑꯔꯥꯟꯕ ꯌꯥꯎꯗꯕ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯔꯦꯛꯁꯟ ꯇꯧꯅꯤꯡꯕ ꯂꯩꯔꯒꯗꯤ ꯃꯗꯨꯁꯨ ꯐꯣꯔꯝ 8ꯀꯤ ꯈꯨꯠꯊꯥꯡꯗ ꯇꯧꯕꯤꯅꯕ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤडियाꯒꯤ ꯈꯨꯠꯊꯥꯡꯗ ꯚꯣꯇꯔ ꯄꯨꯝꯅꯃꯛꯇ ꯑꯗꯨꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯚꯣꯇꯔ ꯄꯨꯝꯅꯃꯛꯇ ꯑꯄꯤꯜ ꯇꯧꯖꯔꯤ